नुपी मयुमना खुनाइगी चनबी वांगमदा अकनबा वाफम थमदुना किहलकबदगे बोर मांगखिबने लुहोंगनी हाइना तौबदा बोर लाक्तबदगे लुहोंगबा काइख्रे हाइरिबा अदु नुपी मयुमना खुनाइगी चनबी वांगमदा अकनबा वाफम कया थमलकबदा नतना नुपा मयुमगी मियोइसिंग फू चैबा मसुंग किहनबगी थबक चथरकपगा लोइनना अतेनबा मतमदा लुहोंगनबगी मतम लेप्सिलकपदगे बोर अदु इकाई नुंगसी यानदुना मांगखिबनी हाइना बोर ओइगदौरिबा नुपा अदुगी इमुंग मनुंगी माइकेदगी फोंदोरकले बोरनी हाइरिबा लाइस्रम रोशनगी लंबोई खोंगनांग खोंगदा लैबा युमदा इमुंग मनुंग अमसुंग लैकाइगी मैरा पाइबिसिंग याउना nghan pangthokiba paumi-singa unabada nupa mayumgi imung manunggi maikeidagi phongdorokibada laisram rosan hairiba miyoi ase mahaka nungsinabi nupi amaga waroi pot puduna chaliba chahi asige March thada luhongnabagi matam thaduna lairaba misakne luhongba thugaibiri hairiba rosanga nungsinaduna arwanba mari lainakre hairiba bamon kampudagi nupi ase haukiba December 18 da rosangi yumda laktuna rosanbu yumdagi kauthorokhe ngayak leiraga nupi asigi mama yauna nupi khara laklaga nupi asibu rosangi yumda thamlamlaga satke mathang numit December 19 da haunabi matungina rosangi imung manungna nupi mayumda chatuna haidokpa chalubada haidokpa chatpa ahal ahumbu nupi mayumna fajinduna thamlaga numit adugi nungthil pung ani fawbagi manungda luhonggadabani haina akanba wafam thamlakhe wafam adu tabadagi rosangi apokpi mama yauna nupi manga nupi dugi bamon kampugi mayumda satke maduda su nupi mayumgi miyoisingna nupa mayumgi nupi singadu फाजिंदुना थमलगा नुपी पुरगा खुदक्ता लाकदवनी हाइदुना नुपा मयुमदा फोन तौदुना अकी अखंग पिरखि हाइना रोशनगी इमुंग मनुंगी माइकेदगी फोंदोरखे नुपी मयुमना थमलखिबा वाफम अदुगी मतुंगिन्ना December 19 गी अयुक पुंग 13 अदुवाइदा नुपी अदु पुदुना बामोन कंपुदा थिनखे नुपी मयुम हेक यौबगा मफम अदुदा लैरंबा मियोइसिंगना नुपा मयुमगी मियोइसिंगबु फू चैबा हौरखे नुपा मयुमदगी सत्खिबा नुपी ओइबिसिंगदसु फुरखे nupi mayumgi maikeidagi ayiba cherol ama puthoroglaga January 3 da luhonggadabane luhongba numit aduda nupi asi mayumda adumak laihawhangane aduga rosanna lupa lakh manga nupi mayumda sinaramlaga hankhigadaबनी haina iba khunai chanabigi wangmada leiba warol sing iba cherol adu pathorokhe December 19 gi numit aduda rosangi apokpi mayamba mataima amasung mama punna miyoi manga faraga Irilbung police station gi lockup ta thamkhe numit aduda rosangi mama mapa yauna imung manunggi miyoisingda nupi mayumna phu chairakiba adugi matangda hospital da layenglaba matungda Irilbung police station da nupa mayumgi maikeidage wakat cherol ama su pisinkhre haire December 19 ga mathoi da Irilbung police ke ayogi mamangda nupi mayumgi miyoising laktuna January 3 fawbagi manungda luhonggadabane karigumba ngamdragana nupa adugi mamagi yummai thagani haina kihanbagi thabak su satharakhi haire ngahan paumi singa unabadu da saruk yakhibe lamboi khongnang khongdagi maira paibe chanam tilotamana hai laibaki achumaran thigat piriba isilinau singna haujik bamon kampudagi nupi mayumgi miyoi singna rosangi mathakta sirak liba maral sing asi khaktaraga wayel sathabigano rosan asi hanadagi hauna nupi amaga March thada luhongnabagi waroi pot puduna leirabane rosan ga waroi pot puduna luhongnabagi matam thaduna leirabi nupi bamon kampugi rosan ga nungsinarambi haiduna rosan gi manakta lakhibi nupi amasung rosan makhoi ahumgi paudam sing mayek sing na taraga kanana chumba kanana lanbagi haiba taraga punna khangminaduna wayel bisar sathabi haina maira paibi tilotamana phongdorokhe